ꯃꯌꯥꯝ ꯄꯨꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯂꯨ ꯈꯥꯃꯦꯟ ꯊꯨꯝꯕꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯅꯤꯀꯣ ꯕꯣꯔꯥ ꯍꯧꯔꯒ ꯊꯣꯡꯕꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕ ꯈꯨꯊꯣꯡꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯖꯔꯛꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯉꯥ ꯃꯔꯨꯝꯁꯦ ꯑꯩ ꯉꯥꯅꯝꯁꯨ ꯈꯔ ꯇꯧꯒꯦꯅ ꯇꯧꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯁꯝꯂꯞꯅ ꯂꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯃꯔꯨꯝꯁꯦ ꯇꯥꯎꯊꯣꯛꯑꯒ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯗꯣ ꯑꯩꯗꯤ ꯕꯣꯔꯥ ꯍꯧꯔꯒ ꯊꯣꯡꯕꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯅ ꯑꯗꯨꯝ ꯉꯧꯊꯣꯛꯄꯅꯤ ꯕꯣꯔꯥ ꯍꯧꯔꯒ ꯆꯥꯅꯤꯡꯗꯕꯁꯨ ꯁꯨꯝ ꯌꯥꯎꯅꯕꯗꯨꯗ ꯑꯩꯅ ꯄꯤꯁ 3 ꯈꯛꯇꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯔꯦꯀꯣ ꯑꯗ ꯀꯔꯤꯝ ꯄꯣꯛꯈꯥꯏꯗꯕꯅꯤ ꯌꯦꯡꯉꯨ ꯃꯩ ꯂꯩꯊꯔꯒ ꯑꯗꯨꯝ ꯍꯧꯕꯤꯌꯨ ꯃꯌꯥꯝ ꯉꯥ ꯃꯔꯨꯝ ꯄꯣꯛꯈꯥꯏ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯄꯣꯛꯈꯥꯏꯗꯦ ꯌꯦꯡꯉꯨ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯕꯣꯔꯥ ꯍꯧꯔꯒ ꯊꯣꯡꯉꯛꯀꯦ ꯑꯩꯗꯤ ꯕꯣꯔꯥ ꯍꯧꯔꯒ ꯊꯣꯡꯕꯗꯨꯅ ꯔꯣꯁ ꯂꯩꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯁꯤꯗꯅ ꯑꯩꯅ ꯉꯥꯅꯝ ꯈꯔ ꯅꯝꯃꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯂꯧꯖꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯥꯅꯝꯁꯨ ꯅꯝꯕ ꯂꯣꯏꯅ ꯂꯩꯔꯦ ꯉꯥ ꯃꯔꯨꯝꯒꯤ ꯉꯥꯅꯝꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯥ ꯃꯆꯥꯅ ꯉꯥꯅꯝ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯕꯅꯤ ꯃꯔꯨꯝꯅꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯉꯥ ꯃꯔꯨꯝꯒꯤ ꯉꯥꯅꯝꯁꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯕꯣꯔꯥ ꯍꯧꯔꯒ ꯊꯣꯡꯒꯦ ꯑꯁꯤꯒꯤ ꯉꯥꯅꯝꯁꯦ ꯀꯩꯅꯣꯁꯦ ꯌꯦꯅꯝꯁꯦ ꯍꯥꯞꯄꯒꯀꯣ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯞꯄꯒ ꯉꯥ ꯃꯔꯨꯝ ꯈꯛꯇꯪ ꯑꯃ ꯕꯣꯔꯥ ꯍꯧꯒꯦ ꯑꯗꯣ ꯑꯩꯗꯤ ꯕꯣꯔꯥꯁꯦ ꯍꯧꯔꯒ ꯊꯣꯡ ꯌꯥꯝꯅ ꯔꯣꯁ ꯂꯩꯕ ꯍꯦꯜꯂꯦꯕꯀꯣ ꯁꯤꯡꯁꯨ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯊꯨꯝ ꯃꯔꯣꯏ ꯃꯔꯥꯡ ꯃꯆꯨ ꯃꯔꯥꯡ ꯂꯣꯏꯅ ꯍꯥꯞꯄꯒ ꯑꯗꯩꯗꯤ ꯕꯣꯔꯥ ꯍꯧꯔꯒꯗꯣꯏꯅꯤ ꯃꯌꯥꯝ ꯕꯦꯁꯣꯟꯗꯤ ꯍꯥꯞꯇꯦꯀꯣ ꯃꯌꯥꯝ ꯕꯦꯁꯣꯟ ꯌꯥꯎꯗꯅ ꯑꯗꯨꯝ ꯍꯧꯗꯣꯏꯅꯤ ꯃꯌꯥꯝ ꯕꯦꯁꯣꯟ ꯍꯥꯞꯄꯤꯔꯨꯅꯨ ꯑꯗꯣ ꯖꯤꯔꯥꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯆꯨ ꯃꯔꯥꯡ ꯃꯆꯜ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯄꯤꯌꯣ ꯌꯦꯅꯝ ꯍꯥꯞꯄꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏꯁꯦ ꯂꯩꯔꯒꯗꯤ ꯍꯥꯞꯄꯗꯤ ꯍꯥꯎꯒꯗꯕꯅꯤ ꯂꯩꯇꯕꯅꯤꯅ ꯍꯥꯞꯇ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯔꯦꯗꯤ ꯑꯣꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯤꯁꯦ ꯕꯣꯔꯥꯁꯦ ꯕꯦꯁꯣꯟ ꯍꯥꯞꯇꯦꯀꯣ ꯃꯌꯥꯝ ꯕꯣꯔꯥ ꯍꯧꯖꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯕꯣꯔꯥ ꯍꯧꯔꯒ ꯆꯥꯅꯕ ꯌꯥꯎꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯗꯀꯣ ꯑꯃꯃꯝꯗꯤ ꯏꯁꯤꯡꯗ ꯐꯨꯠꯇꯣꯛꯑꯒꯁꯨ ꯊꯣꯡꯕꯅꯤ ꯄꯣꯛꯈꯥꯏꯅꯦꯅ ꯀꯩꯁꯨꯝ ꯄꯣꯛꯈꯥꯏꯗꯕꯅꯤ ꯃꯌꯥꯝ ꯃꯩꯗꯨꯗ ꯂꯩꯊꯔꯒꯀꯣ ꯑꯗꯣ ꯀꯩꯅꯣ ꯉꯧꯔꯒꯁꯨ ꯌꯥꯕꯅꯤ ꯉꯁꯥꯏ ꯉꯧꯈꯤꯗꯨꯅꯤꯀꯣ ꯑꯩꯁꯤꯅ ꯕꯣꯔꯥ ꯍꯧꯖꯕꯅꯤ ꯕꯣꯔꯥꯁꯦ ꯀꯩꯅꯣ ꯍꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯌꯥꯝꯅ ꯔꯣꯁ ꯍꯥꯎꯕ ꯍꯦꯜꯂꯦꯕꯀꯣ ꯃꯍꯥꯎ ꯍꯦꯟꯒꯠꯂꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯦ ꯇꯞ ꯇꯞꯅ ꯕꯣꯔꯥꯁꯦ ꯃꯊꯪꯒ ꯑꯣꯟꯊꯣꯛꯆꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯍꯧꯔꯒ ꯊꯣꯡꯉꯒ ꯆꯥꯎ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯧꯗꯣꯛꯇꯅ ꯆꯥꯕꯗꯕꯨꯗꯤ ꯕꯣꯔꯥ ꯍꯧꯗꯣꯛꯑꯒ ꯆꯥꯕꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯁꯨꯃꯥꯏꯅ ꯃꯊꯪꯒ ꯑꯣꯟꯊꯣꯛꯆꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯍꯧꯗꯣꯛꯆꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯕꯣꯔꯥꯁꯤ ꯕꯦꯁꯣꯟ ꯌꯥꯎꯗꯕꯤꯗꯅꯤꯀꯣ ꯃꯌꯥꯝ ꯍꯧꯔꯤꯁꯦ ꯕꯦꯁꯣꯟ ꯍꯥꯞꯅꯕꯩꯗꯤ ꯍꯧꯔꯨꯗꯦ ꯅꯣꯡꯇꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯕꯦꯁꯣꯟ ꯌꯥꯎꯗꯅ ꯍꯧꯔꯒ ꯊꯣꯡꯉ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯁꯦ ꯅꯣꯡꯐꯥꯎ ꯁꯤꯌꯥꯔ ꯇꯧꯗꯦꯀꯣ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯈꯥꯡꯁꯦ ꯑꯇꯣꯞꯄ ꯈꯥꯡ ꯑꯝꯗ ꯊꯣꯡꯒꯦꯅ ꯁꯨꯃꯥꯏꯅ ꯈꯥꯡꯁꯦ ꯁꯥꯔꯒ ꯊꯥꯎ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯉꯁꯥꯏꯒꯤꯗꯨꯅ ꯌꯣꯠꯀꯤ ꯈꯥꯡ ꯃꯆꯥꯗꯨꯗ ꯍꯧꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯈꯥꯡ ꯈꯔ ꯆꯥꯎꯕꯁꯤꯗ ꯊꯣꯡꯒꯦ ꯑꯂꯨ ꯈꯥꯃꯦꯟ ꯊꯨꯝꯕꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯒ ꯊꯣꯡꯉꯒꯦꯀꯣ ꯃꯌꯥꯝꯁꯤꯒ ꯃꯆꯜ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯎꯁꯨ ꯁꯥꯕꯅ ꯂꯣꯏꯈ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯁꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯇꯤꯜꯍꯧ ꯆꯅꯝꯒ ꯇꯧꯅ ꯊꯣꯡꯕꯁꯤꯅ ꯃꯦꯊꯤ ꯈꯛꯇꯪ ꯍꯥꯞꯆꯤꯟꯖꯔꯀꯣ ꯑꯩꯒꯤ ꯈꯥꯡꯁꯦ ꯁꯥꯃꯟꯈꯤꯅ ꯃꯦꯊꯤꯁꯦ ꯀꯥꯕ ꯀꯩꯅꯣꯅꯦ ꯆꯥꯡꯅ ꯃꯦꯊꯤꯁꯦ ꯍꯥꯞꯄꯒ ꯑꯂꯨꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯁꯨꯃꯥꯏꯅ ꯑꯂꯨꯁꯦ ꯉꯧꯊꯣꯛꯆꯔꯒꯀꯣ ꯑꯂꯨꯁꯦ ꯉꯥꯡꯉꯒ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯇꯧꯔꯒ ꯊꯣꯡꯉꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤꯗ आलू से हाँ खर मचूर ꯉꯥꯎꯁꯟꯅꯕ ꯉꯧꯖꯈꯤꯒꯦ ꯈꯥꯃꯦꯟꯁꯤꯟꯕꯤꯒ ꯍꯥꯞꯆꯤꯜꯂꯗꯤ ꯃꯨꯟꯅ ꯈꯤꯇꯪ ꯃꯨꯟꯅ ꯉꯧꯁꯟꯕ ꯌꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯂꯨꯁꯦ ꯍꯥꯟꯅ ꯊꯥꯎꯗ ꯈꯔ ꯐꯖꯅ ꯉꯧꯊꯣꯛꯆꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯔꯦ ꯑꯂꯨꯁꯦ ꯈꯤꯇꯪ ꯃꯨꯟꯍꯜꯂꯦꯅ ꯑꯗꯣ ꯃꯌꯥꯝꯒꯤ ꯉꯥ ꯃꯔꯨꯝꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯒ ꯆꯥꯗꯣꯏꯅꯣ ꯍꯧꯔꯒ ꯑꯝꯇꯪ ꯆꯥꯅ ꯌꯦꯡꯕꯤꯌꯨ ꯆꯥꯗꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯁꯨꯅ ꯍꯥꯞꯄꯒ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯕꯣꯔꯥ ꯍꯧꯔꯒ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤ ꯑꯗꯣ ꯕꯣꯔꯥ ꯍꯧꯗꯅ ꯑꯗꯨꯝ ꯊꯣꯡꯉꯁꯨ ꯁꯨꯝꯕꯗꯤ ꯆꯝꯃꯤꯀꯣ ꯑꯩꯈꯣꯏ ꯈꯥꯃꯦꯟꯁꯤꯟꯕꯤꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯦ ꯈꯥꯃꯦꯟꯁꯤꯟꯕꯤ ꯍꯥꯞꯆꯔꯦ ꯑꯗꯒꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯕꯣꯔꯥ ꯍꯧꯔꯒ ꯍꯧꯕꯁꯦ ꯑꯩꯒꯤ ꯕꯣꯔꯥꯁꯦ ꯆꯅꯝꯒꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯖꯩ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯌꯥꯎꯖꯗ꯭ꯔꯦꯀꯣ ꯁꯤꯒ ꯂꯩꯔꯦ ꯕꯣꯔꯥ ꯍꯧꯕ ꯈꯔ ꯍꯧꯗꯕ ꯈꯔꯅꯦ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯆꯥꯅꯕ ꯇꯧꯕꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯅꯤꯗ ꯃꯌꯥꯝ
ꯚꯤꯗꯤꯑꯣꯗ ꯁꯤꯌꯥꯔ ꯇꯧꯅꯕꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦꯕꯀꯣ ꯅꯣꯡꯃꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯕꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯪꯉꯛꯄꯅꯤꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯣꯡ ꯈꯪꯍꯥꯏꯗ ꯍꯥꯞꯆꯤꯟꯖꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯅꯨꯀꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯅ ꯁꯤꯅ ꯌꯦꯡꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯈꯔ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯌꯥꯝ ꯇꯞꯅ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯅ ꯍꯦꯟꯒꯠꯆꯩꯑꯕꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯣꯔꯣꯛ ꯖꯤꯔꯥꯒꯁꯦ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯉꯧꯁꯟꯖꯈꯤꯒꯦꯀꯣ ꯍꯤꯡꯅꯝ ꯅꯝꯗꯅꯕꯩ ꯌꯥꯝꯅꯁꯨ ꯉꯧꯕ ꯌꯥꯄꯣꯟꯇꯦ ꯀꯥꯈꯤꯅꯦꯕ ꯃꯁꯂꯥꯁꯤꯡꯁꯦ ꯑꯗꯣ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯆꯟꯒꯦ ꯈꯥꯃꯦꯟꯁꯤꯟꯁꯨ ꯈꯛꯇꯪꯗꯤ ꯄꯠꯊꯖꯔꯦꯀꯣ ꯃꯌꯥꯝ ꯈꯥꯃꯦꯟꯁꯤꯟꯁꯨ ꯈꯔ ꯄꯠꯊꯔꯦꯕ ꯊꯥꯎꯗ ꯉꯥꯏꯍꯥꯛ ꯉꯧꯔꯕꯅꯤꯅ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯅꯕ ꯇꯧꯖꯈꯤꯒꯦ ꯁꯨꯃꯥꯏꯅ ꯃꯁꯂꯥꯁꯤꯡꯁꯦ ꯃꯨꯜꯂꯛꯑꯦ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯂꯨꯁꯨ ꯁꯨꯝ ꯃꯨꯟꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯃꯦꯟꯇ ꯇꯥꯛꯄꯤꯔꯝꯃꯣ ꯌꯥꯝ ꯍꯩꯅꯒ ꯇꯧꯖꯕ ꯅꯠꯇꯦꯗ ꯃꯌꯥꯝ ꯑꯩꯁꯨ ꯑꯗꯨꯝ ꯅꯣꯡꯃꯩ ꯊꯣꯡ ꯊꯥꯛꯄꯒꯤꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯣꯡꯅ ꯆꯥꯕꯒꯤ ꯃꯑꯣꯡꯗꯀꯣ ꯃꯤ ꯑꯃꯃꯝꯗꯤ ꯕꯣꯔꯥꯁꯦ ꯍꯧꯔꯒꯁꯨ ꯊꯣꯡꯉꯝꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯏꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗ ꯑꯃꯃꯝꯗꯤ ꯏꯁꯤꯡꯗ ꯐꯨꯠꯇꯣꯛꯑꯒ ꯃꯔꯨꯝꯁꯦ ꯏꯁꯤꯡꯗ ꯐꯨꯠꯇꯣꯛꯑꯒ ꯑꯗꯩ ꯄꯤꯁ ꯄꯤꯁ ꯇꯧꯔꯒ ꯊꯣꯡꯕꯁꯨ ꯑꯌꯥꯝꯕꯗ ꯊꯦꯡꯅꯖꯩꯀꯣ ꯑꯩꯈꯣꯏꯗꯤ ꯐꯨꯠꯇꯦ ꯑꯗꯨꯝ ꯊꯥꯎꯗ ꯗꯥꯏꯔꯦꯛ ꯉꯧꯔꯦꯕꯀꯣ ꯀꯥꯏꯗꯅꯕꯒꯤ ꯃꯑꯣꯡꯗꯅꯦ ꯑꯩꯈꯣꯏꯅ ꯆꯥꯝꯕ ꯈꯣꯠꯄ ꯃꯇꯝꯗ ꯑꯩꯁꯦ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛ ꯃꯁꯂꯥꯁꯤꯡꯁꯦ ꯉꯧꯖꯔꯕꯅꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯣꯏꯈꯥꯏꯅ ꯊꯨꯒꯥꯏꯅ ꯆꯥꯝꯃꯕꯨꯗꯤ ꯉꯧꯕ ꯃꯇꯝꯗ ꯄꯣꯛꯈꯥꯏꯔꯛꯀꯅꯦꯕꯀꯣ ꯄꯨꯟꯅ ꯏꯁꯥꯏ ꯆꯥꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯤꯁ ꯀꯛꯄ ꯃꯇꯝꯗꯀꯣ ꯀꯥꯏꯗꯅꯕꯅꯦ ꯑꯩ ꯉꯁꯥꯏ ꯃꯔꯨꯝꯁꯦ ꯕꯣꯔꯥ ꯍꯧꯗꯕꯤꯗ ꯃꯔꯨꯝꯁꯤꯡꯁꯦ ꯉꯧꯕꯗꯣ ꯀꯩꯁꯨ ꯄꯣꯛꯈꯥꯏꯈꯤꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯁꯦ ꯕꯣꯔꯥ ꯍꯧꯗꯕꯤꯅꯤ ꯁꯤꯅ ꯑꯍꯧꯕ ꯈꯔ ꯍꯧꯗꯕ ꯈꯔ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯣꯡꯖꯔꯦꯀꯣ ꯃꯌꯥꯝ ꯍꯧꯗꯕ ꯆꯥꯅꯤꯡꯕꯒꯤꯅ ꯍꯧꯗꯕ ꯍꯥꯞꯄꯦ ꯍꯧꯕ ꯆꯥꯕ ꯑꯩꯗꯤ ꯍꯧꯕꯗꯧꯅ ꯍꯥꯎꯕ ꯍꯦꯟꯖꯩꯌꯦꯕ ꯔꯣꯁ ꯍꯦꯜꯂꯦꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯌꯥꯝꯀꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯨꯞꯄ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯥꯡꯅꯕꯨꯗꯤ ꯂꯧꯖꯗ꯭ꯔꯦꯀꯣ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯀꯨꯞꯄ ꯑꯗꯣ ꯑꯩꯈꯣꯏ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯁꯦ ꯃꯆꯨꯗꯤ ꯐꯖꯕ ꯋꯥꯠꯄꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯥꯒꯤ ꯃꯔꯨꯝꯒꯤ ꯃꯆꯨꯁꯤꯅꯅꯦ ꯋꯥꯎꯇꯛ ꯑꯣꯏꯈꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯉꯥ ꯃꯔꯨꯝꯒꯤ ꯃꯆꯨꯁꯤꯅꯅꯦ ꯏꯟꯖꯥꯡꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯋꯥꯎꯇꯛ ꯑꯣꯏꯈꯤꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯊꯥꯎꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯞꯆꯗꯦ ꯃꯌꯥꯝ ꯃꯆꯪ ꯉꯥꯡꯅ ꯍꯥꯞꯄ ꯍꯥꯏꯗꯣ ꯇꯧꯗꯦꯕꯀꯣ ꯊꯥꯎꯁꯦ ꯌꯥꯝ ꯆꯥꯕꯁꯨ ꯐꯠꯇꯦꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯧꯊꯣꯛ ꯉꯧꯁꯤꯟ ꯉꯧꯔ ꯀꯨꯞꯄ ꯉꯧꯔ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯅꯤ ꯃꯁꯂꯥꯁꯤꯡꯁꯦ ꯂꯣꯏꯅ ꯀꯪꯉꯦ ꯑꯗꯨꯅ ꯑꯩꯅ ꯑꯀꯣꯟꯕꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯁꯨꯝ ꯁꯥꯍꯜꯂꯒꯅꯦ ꯐꯥꯏꯅꯦꯜꯒꯤ ꯃꯍꯤ ꯍꯥꯞꯄꯦ ꯑꯁꯤꯅ ꯃꯨꯜꯍꯜꯂꯒ ꯑꯗꯩ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯁꯟꯗꯧꯔꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯁꯂꯥ ꯑꯥꯂꯨꯀꯥꯁꯤꯗꯤ ꯃꯨꯟꯅ ꯂꯣꯏꯔꯕꯅꯦꯕꯀꯣ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯃꯆꯨꯁꯦ ꯌꯥꯝ ꯉꯥꯡꯁꯪ ꯉꯥꯡꯅ ꯐꯖꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯅꯗꯤ ꯑꯁꯦꯡꯕꯗꯅꯗꯤ ꯐꯖꯩꯀꯣ ꯀꯦꯃꯦꯔꯥꯁꯤꯒꯗꯤ ꯐꯖꯕ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯎꯔꯤꯕꯁꯤꯒꯩꯗꯤ ꯑꯩ ꯑꯁꯦꯡꯕꯗꯅꯗꯤ ꯈꯔ ꯑꯗꯨꯝ ꯐꯖꯖꯩꯑꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯕꯅꯤ ꯃꯍꯤꯁꯦ ꯀꯪꯁꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯥ ꯃꯔꯨꯝꯒꯤ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯦꯀꯣ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯈꯛꯇꯪ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯃꯨꯠꯊꯅꯕ ꯇꯧꯔꯒꯦ ꯃꯍꯤꯁꯦ ꯀꯪꯁꯜꯂꯛꯑꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯕꯣꯔꯥ ꯍꯧꯔꯒ ꯆꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨꯀꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯤꯒꯤꯁꯨ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯩ ꯈꯔ ꯁꯨꯝ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯨꯇꯨꯞꯁꯦ ꯍꯟꯗꯛꯇꯤ ꯏꯆꯪ ꯆꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯥꯏꯍꯥꯛ ꯀꯨꯞꯁꯜꯂꯒ ꯊꯝꯃꯦꯀꯣ ꯃꯌꯥꯝ ꯏꯟꯖꯥꯡꯁꯦ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯛꯑꯕꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯥ ꯃꯔꯨꯝꯒꯤ ꯈꯨꯊꯣꯡꯁꯦꯀꯣ ꯌꯦꯔꯨꯝ ꯅꯠꯇꯦ ꯉꯥ ꯃꯔꯨꯝꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯂꯣꯏꯁꯜꯂꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯆꯔꯦꯀꯣ ꯃꯍꯤꯁꯦ ꯈꯔ ꯀꯪꯈ꯭ꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯨ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ